matam kuirabagi matungda ngasi ngayaktang wari sanajage haiduna live se lakchebani ngasi nungsijaraba manipurdagi inaw mana oja ngasi live lakpiu haiduna su comment da haibirei amasung live laktabase kuire haiduna ngasi lakchebani mayam Holy Bible dagi sorgi wahai amatang mayam pathok serake Luke tagi mayam Luke pandup taramathogi pada mapanda sumna hai aduga aina nekhoida hairi nizau aduga nekhoida pibigani thizau aduga nekhoina fangjagani thong thinjau aduga nekhoida hangdok pigani maramdi nizaba mi khudingna fangjai thong thinjaba mahak aduna fangjai aduga thong thinjaba mangonda hangdok pigani haiba ko mayam sorgi nungsiba wahaini mayam ko nizau aduga nekhoida pibigani thizau aduga nekhoina fangjagani thong thinjau aduga nekhoida hangdok pigani maramdi nizaba mi aduna fangjai aduga thong thinjaba mangonda hangdok pi hai mayam sorgi wahaise aduga makhada yam nungsiba ma hairami nekhoigi naraktagi mapa amana machada tan niraga mahakna mangonda nung pigadra natraga mahakna nga niraga mahakna mangonda ngagi mahutta lin pigadra natraga mahakna nangonda yerum nirabadi nahakna mangonda brichik pigadra nekhoina fattaba mi oirabasu nacha singda karamna faba khudon pigadage haiba khanglabadi sargada leiba nekhoigi napana nijaba mangon aduda kaya te hena thawai singba pibigadawa hai hallelujah namnembiu ko sorgi nungsiba warini ekhoina nijau phangjagani pibigani thijau aduga ekhoina soidana phangjagani thong thinjau aduga hangdok pigani maramdi niriba magado soidana mangonda pirakani aram khaurang bado aram khaurangi hairakpa matamda koknabagi thirakpa matamda soidana phangani haibani aduga ekhoina mapada ekhoina ekhoigi ipada ekhoina tal niraga mana ekhoida lin pigadra yerum niraga brisik pigadra aduga aroibada Yesu Kristna haibase nekhoina nijaba mangonda kaya ta hena magi mafamda nijaba taragadi kaya ta hena thawai singba pibigadawa hai kwaidagi luba wahini mayam thawai singba haibadi ishorgi ba thawai ishorgi ba thawaina loinarakpa matamdadi hiram punumaki loina kaino oirani mapung farani miyoibada khoi miyoibada penthokpa haiba wahise khwaidagi hena maruni mayam penthokpa leitragadi mihau karambu se ta lai penthokpa aigi leiriba khara duna penthokpa amagi thaurangda yazaba asi yamna maruni penthoktragadi khoigi miyoibase talingai su loiba naide paisa se phangingai su adum likpa manbani ko mayam sumai tawbani aduna ishorgi thawaina loinarakpa matamdadi penthokpa aigi hairambagi mahutta mingonda mateng pangningakpa migi damakta khalakpa asugumna lakani amasung ahanbada ishorgi nithau leibak amasung ibungo mahaki dharma chenba se thiba ekhoine khwaidagi maruni ahanbada ishorgi nithau leibak amasung dharma chenba ekhoine phangaba matamda pot punamak hapchinbigani haiduna haibi mayam pot punamak haibasigi manungda taibang panbada leiriba ekhoine mathau taba punamak se loina hapchinbigani haibani hapchinbigani haiba mayam ko hapchinbirakpa ekhoina phangani haiba nataba hapchinbirakani haibani haibadi ekhoina mathau taba sing ado ekhoina nidringaidagi hauna khangbi haiduna haibi mayam changbiragadi comment tawbiramo yam kuina thazaroi live se Priyanka Moirangthem hallelujah praise the Lord haiduna haibirei thagachari sister Priyanka Christmas ki sengthoiraba matam asida Merry Christmas amasung Jesu Kristana pokhibagi haraw nungaiba nauna pokpagi adugumlaba ishorgi loina bibado hen adongi mathakta lakpiu haiduna adongi family gi mathakta lakpiu haiduna ishorgi mafamda haijari prayer tawjari aduga khoi yam yangna sister Priyanka da mating pangnaba honajarake khoigi oja nagagi oja mama do yamna thabak chinkiba
ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯥꯁꯦ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯝ ꯌꯥꯡꯅ ꯀꯟꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯁꯇꯔ ꯄ꯭रिꯌꯥꯡꯀꯥꯒꯤ ꯐꯥꯔꯃꯥꯁꯤ ꯐꯝꯅꯕꯒꯤ ꯃꯇꯦꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯉꯔꯥꯡ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯗꯣ ꯃꯌꯥꯝ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯗ꯭ꯔꯃꯥꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯃꯤꯁꯤꯡꯅ ꯂꯥꯛꯑꯒ ꯄꯨꯡ 3:30 4:00 ꯍꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛ ꯂꯣꯏꯔꯝꯕꯁꯨ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯇꯪ ꯐꯣꯡꯗꯣꯛꯆꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯃꯥꯁꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯤꯅꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯅꯤ ꯃꯁꯤꯒꯤ ꯍꯤꯔꯝꯁꯦ ꯑꯩꯉꯣꯟꯗ ꯉꯁꯤꯁꯦ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕꯅꯤ ꯃꯌꯥꯝ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯄ꯭रिꯌꯥꯡꯀꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯏꯕꯤꯔꯛꯏ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯏꯁꯣꯔꯅ ꯅꯧꯅ ꯄꯣꯛꯄꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯅꯧꯕ ꯊꯃꯣꯏꯗ ꯏꯁꯣꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯁꯨ ꯏꯁꯣꯔꯅ ꯕꯣꯔ ꯅꯣꯡ ꯆꯨꯕꯒꯨꯝ ꯍꯩꯊꯕꯤꯁꯅꯨ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯄ꯭रिꯌꯥꯡꯀꯥ ꯑꯃꯦꯟ ꯑꯗꯨꯃꯛ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯌꯥꯝꯅ ꯇꯧꯅꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯈꯤꯕꯁꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯄ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜꯁꯤꯒ ꯗꯥꯏꯚꯔꯠ ꯇꯧꯍꯟꯕ ꯑꯃ ꯂꯩ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯁꯦꯍꯥꯅ ꯀꯟꯕꯤꯕ ꯃꯄꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯣꯛꯄꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯕꯤꯂꯤꯚꯔ ꯊꯥꯖꯗꯕ ꯃꯌꯥꯝꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯏꯀꯣ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯊꯦꯠꯄꯒꯤ ꯃꯍꯨꯠꯇ ꯀꯅꯥꯅ ꯗꯥꯏꯚꯔꯠ ꯇꯧꯍꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦꯟꯇꯥ ꯀ꯭ꯂꯣꯁ ꯍꯥꯏꯅꯕꯁꯦ ꯁꯦꯟꯇꯥ ꯀ꯭ꯂꯣꯁ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯔꯒꯗꯤ ꯁꯦꯟꯇꯥ ꯀ꯭ꯂꯣꯁꯀꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯤꯜꯂꯒ ꯀꯣ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯕ ꯑꯗꯨꯒꯗꯤ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯒ ꯁꯦꯟꯇꯥ ꯀ꯭ꯂꯣꯁꯀꯅ ꯑꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯑꯣꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯦꯕꯁꯦ ꯃꯌꯥꯝꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯃꯤꯁꯤꯡꯅ ꯃꯁꯌꯥ ꯄꯣꯛꯑꯦ ꯀꯟꯕꯤꯌꯨ ꯃꯄꯨ ꯄꯣꯛꯑꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯁꯦꯟꯇꯥ ꯀ꯭ꯂꯣꯁ ꯍꯥꯏꯕꯒꯤ ꯃꯃꯤꯡꯁꯦ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯑꯗꯨꯒ ꯀꯟꯕꯤꯌꯨ ꯃꯄꯨ ꯄꯣꯛꯑꯦꯅ ꯃꯌꯥꯝ ꯍꯔꯥꯎꯗꯅ ꯑꯩꯈꯣꯏ ꯀꯟꯕꯤꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯦ ꯍꯥꯏꯅ ꯍꯔꯥꯎꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯁꯩ ꯁꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟꯕ ꯇꯥꯏꯞ ꯑꯃꯒꯤ ꯏꯁꯩ ꯖꯤꯡꯒꯜ ꯕꯦꯜ ꯍꯥꯏꯅ ꯁꯛꯄꯗꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯩ ꯁꯛꯀꯗꯧꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝ ꯊꯥꯖꯗꯕꯁꯤꯡꯒꯤ ꯌꯨꯝꯗꯒꯁꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯏꯁꯇꯥꯔꯅ ꯀ꯭ꯔꯤꯀꯦꯇꯔꯅꯒ ꯁꯦꯟꯇꯥ ꯀ꯭ꯂꯣꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯀꯣꯏ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨ ꯑꯩꯗꯤ ꯃꯁꯝ ꯍꯥꯞꯆꯤꯜꯂꯒ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯇꯧꯕꯁꯦ ꯎꯏ ꯑꯗꯨꯕꯨ ꯃꯁꯦ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯃꯥꯁ ꯑꯗꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯣꯛꯄꯤꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯦ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯒꯤꯐ ꯄꯥꯝꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒ ꯃꯌꯥꯝꯀꯣ ꯑꯩ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯈꯤꯕꯅꯤ ꯁꯦꯟꯇꯥ ꯀ꯭ꯂꯣꯁ ꯀꯣ ꯃꯌꯥꯝ ꯀꯣ ꯁꯦꯟꯇꯥ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕ ꯁꯦꯟꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯀꯣ ꯑꯦꯟꯁꯤꯅ ꯂꯥꯁꯇ ꯑꯣꯏꯔꯝꯃꯒꯗꯤ ꯀꯔꯤ ꯇꯥꯏ ꯃꯌꯥꯝ SANTA ꯁꯦꯟꯇꯥ ꯍꯥꯏꯔꯤꯕ ꯑꯦꯟꯁꯦ ꯂꯧꯊꯣꯛꯑꯒ ꯂꯥꯁꯇ ꯊꯝ ꯇꯥꯔꯒꯗꯤ SATAN ꯀꯔꯤ ꯑꯣꯏ ꯁꯦꯇꯥꯟ ꯑꯣꯏꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯒꯤꯐ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯒꯤꯐ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯀꯔꯥꯝꯕ ꯑꯃ
Yesu Kristna pokpa numisida natra gift pirakani haibagi mihuba karamba apamba amasu dum phawre adugi matungda hairiba phattabado magi thabakse ishordi mangalni ko mangal haibasina ngale adubo phattaba mahakti amambani bible na so hai amambagi thabakni hairiba Santa Claus akoina hainaba hairiba Santa Claus se angan bada laktabani angan bada gift piramde ma amamba matamda natra aduga mana pura Jesu Christ gi kanbiba mapugi wahai se kanbiba mapugi minglen se divert oiraga pura Santa Claus la ani haina मैम अदुम खल्ला यंगबिउ को हाइजरिसे अइना हाइजरिसे यंगबिउ सेंटा क्लॉज लानी गिफ्ट पीरनी अदुबु हाइबा सेंटा क्लॉज से बाइबल द याउदे अदुगा यीशु ख्रिस्ट बु चांग यंगखिबा मतमदा यीशु ख्रिस्ट बु फत्तबा शैतान टेस्ट तौबा मतमदा यीशु ख्रिस्ट द हाइगिबनेबा नंग नाइगी खोंदा नंग नाइगोंदा खुदा कुंदना खुरंबा तारगदी ताइबंग पानबगी निंगथौ लेबाक अमसुंग अरंग अराक पुनमक पीगे हाइदुना हाइगिबने अदुबु यीशु ख्रिस्टना दि याखिदे लेसेमबिउ मपु महाक्ति महाकना सेमबिबा ngakतनी अदुगा यीशु ख्रिस्टना लाकपिबा मतमदा पैसा लुपा सना लुपा करीमता माना पामबा नते यीशु ख्रिस्टना युम बिल्डिंग सासु सारमदे नत्रा मयाम अदुना मयाम इखोइना थाजरबा सिंगना इखोइना तौगदोबसे इखोइना ख्रिस्टगी अचुंबदु खक इखोइना ताकथोकदबनी ख्रिस्टगी नुंसीबदु खक इखोइना फोंदोकदबनी अइगी फेसबुक ता क्रिसमस की ओइना अइना मयाम मणिपुरी लोंदा यीशु ख्रिस्टगी फिल्म दो अदुगा यीशु ख्रिस्टना पोकपदो अदुगी पार्ट तो कथलगा अइना थाय करमना थाय मयाम स्वर्गदूतना मेरी की मनाक्ता लाकपीबा अदुगा मेरी द हाइखिबा नाहक्ति ईश्वरदगी बोर फंगजरे नाहक मिरोनगनी नसनुपा अमा पोकनी नाहकना महाकि ममिंग जीसु थोनगदबनी हायरम मतमदा मसी करमना ओइगनी मदु करमना ओइगनी अइदि लेसाबिनी स्वर्गदूत अदुना हाइखिबदो थवाय सिंगमना नंगी नथक्ता कुमथबिरकनी अदुगा पोकदबा ngang adu इहेन हेनबे ईश्वरगी मचानुपा कौगनी मागी निथौ लेबाक लोमबा नाइरोय अदुगा ईश्वरगी नुंसीबा अदुखक इखोइना यीशु ख्रिस्टना ताइबंग पामदा पोखिबा याव सेनबा सिंगी ममांगदा स्वर्गदूतना थोकपिरकपा अदुगा ngasi डेविड की शहरदा मियोइबने खोगी दमक कनबिबा मपु पोकले महती बुंगो ख्रिस्टनी मैम को असिगिसे इखोइना ताकथोकपा इखोइना खंगनबा से यामना मथौ तारे मैम मरमदी क्रिसमस हाइबसे सेंटा क्लॉज पोकपा दुमाइना सेंटा क्लॉज लाकपा दुमाइना मैम खनरे सेंटा क्लॉज से कनोगी मयुमदा फजना तौरगा सेमगा थमनी लेरगा थमनी गिफ्ट पिरानी हाइबगी मवंगदा गिफ्ट फंगनी हाइबगी वखल अमदा यीशु ख्रिस्ट पोए हाइबगी वखल से कितम डाइवर्ट तौबनी मैम यंगदु ओंथोपनी अदुबु क्रिसमस का हाइरिबा मिंगलेन से सदगी हेना फजबा याम थोइबा मिंगलेनी ईश्वरना मसानुपा थाबिरकपा मियोइबा पापी सिंबु कनबिनबगी दमकता हाइरिबा नमित असिदा अखोइना थागतिसे सक्तुना थागतजगदबनी ईश्वरबु इपा ईश्वरबु प्रभु जीसुबु इपा लाकपिख्रे मसिगी नुमित लाकपिखिबनिको मरमदुना अखोइदा नौना पोकनबगी दमकता अखोइगी फत्तबा थादोकनबगी दमकता अइना मसुंग ममांगदा अइना पाथोकसकिबा थोंग थिंजौ हाइबदो थोंग थिंजरगा अखोइदा पाखुम पिरकनबा लाकपिख्रबनि अखोइना थिरमबदो कदाइनो ईश्वर हैना तोंगान तोंगानबा तौरगा अखोइना सरा हेना फावबा थिरमबो ईश्वरदुना ताइबंग पानबदा मसानुपा ओइदुना लाकपिख्रबनि अखोइना थिरमबा फंगतबा मतमदा माना अखोइ ओइना थिबिबा लाकलबनेबा मैम अरान खुबम सल्वेशन दो इनक नखरबने थाजबा मतमदा कौजबा मतमदा फंगबा अदुगुमलबा ईश्वरगी नुसिबा वारिनि मैम जॉय कुमार तखेलंबम ओजा हैप्पी मेरी क्रिसमस अदुगा आइगी फैमिली की दमक प्रेयर दा हापियो ओजा हाइदुन हाइबिरे थागचरी ओजा यीशु ख्रिस्टना ओजा की फैमिली बु तेक्तकाइदना थंबिबो ओइसनु अनायक वनबिबो ओइसनु हाइदुना हाइजगे थागचरी मैम ईश्वरगी नुंसीबा होइरमदा मणिपुरदा मरांकाइना ईश्वरगी नुंसीबसे हाइतबिबो ओइसनु ईश्वरना मतम चुप्पदा वांगना थांगतपिबा फत्तबदगी ngakthokpiba kanbiba haiba lamdamchu henbisanu aduga thajakraba यीशु ख्रिस्टबु थाजाख्रबा सिंग पुनमकपु ईश्वरना मतम चुप्पदा कोनसिनबिबो ओइसनु अखोइ ईश्वरगी अचुंबदा लेपमिनसी अखोइ कोकपिबा नुंसीबा चानबिबा हाइबा ईश्वरगी वाहै
ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯍꯧꯅꯅ ꯍꯦꯟꯅ ꯄꯣꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯃꯥꯁꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯀꯥꯕ ꯑꯍꯥꯎꯕ ꯑꯃ ꯆꯥꯕ ꯏꯁꯩ ꯊꯛꯄ ꯏꯁꯩ ꯁꯥꯕ ꯊꯥꯕ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯈꯛꯇꯅ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯣꯜꯔꯦꯗꯤ ꯄꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯍꯟꯁꯤ ꯑꯁꯥꯎꯕ ꯂꯩꯕ ꯃꯥꯡꯍꯟꯁꯤ ꯀꯂꯛꯄ ꯈꯝꯍꯟꯕ ꯀꯔꯥꯝꯕ ꯂꯩꯕ ꯍꯥꯏꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯄꯣꯛꯄꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯗꯨꯅ ꯀꯞꯆꯗꯨꯅ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯑꯣꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯟꯅꯕꯒꯤꯅꯤ ꯍꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯤꯡꯁꯦꯜꯅꯤ ꯑꯩꯈꯣꯏꯁꯦ ꯀꯣ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯅꯛꯁꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣꯛꯄꯤꯕ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯑꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅꯁꯨ ꯏꯁꯥꯅ ꯍꯥꯏꯖꯔꯝꯕꯅꯤꯅ ꯃꯥ ꯃꯤꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯪꯒ꯭ꯔꯦꯖꯀꯤ ꯅꯠꯇꯦ ꯃꯥ ꯆꯤꯡꯃꯤꯁꯤꯡꯒꯤꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯕꯅꯤ ꯆꯤꯡꯃꯤꯁꯤꯡꯒꯤꯁꯨꯅꯤ ꯑꯪꯒ꯭ꯔꯦꯖꯁꯤꯡꯒꯤꯁꯨꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯒꯤ ꯑꯩꯅ ꯈꯪꯉꯕꯁꯦ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯁꯤꯒ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯒ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯖꯔꯤꯁꯦ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯔꯦꯀꯜꯒꯤ ꯃꯄꯨꯅꯤ ꯃꯤꯔꯦꯀꯜ ꯑꯉꯛꯄ ꯇꯧꯕ ꯉꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯍꯜꯂꯛꯄ ꯃꯇꯝꯗ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯃꯤ ꯑꯩꯉꯣꯟꯗ ꯐꯍꯟꯕꯤꯔꯛꯄ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯃꯤ ꯀꯔꯤꯁꯨ ꯆꯪꯗꯅ ꯄꯩꯁా ꯑꯃꯠꯇ ꯇꯤꯡꯗꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯍꯥꯏꯖꯕ ꯈꯛꯇꯅ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯀꯧꯊꯣꯛꯄꯤꯔꯛꯄꯁꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯕꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯗꯕꯗꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯎꯔꯛꯄ ꯃꯇꯝꯗ ꯄꯥꯁꯇꯔ ꯐꯨꯔꯝꯃꯒ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯇꯝꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯍꯟꯕꯤꯔꯝꯕ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯤꯍꯥꯠ ꯃꯤꯅꯩ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯄꯁꯦ ꯉꯥ ꯃꯆꯥ ꯑꯃ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯄ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯅꯔꯤꯕꯁꯦ ꯑꯣꯜꯔꯦꯗꯤ ꯂꯣꯏꯅ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯃꯦꯕ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯖꯥꯇꯤ ꯑꯃꯅ ꯖꯥꯇꯤ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯅꯨꯡꯁꯤꯕ ꯃꯥꯡꯉꯛꯀꯅꯤ ꯑꯩꯗꯤ ꯈꯪꯉꯦ ꯕꯥꯏꯕꯜ ꯄꯥꯖꯕꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯈꯣꯏꯅ ꯈꯪꯅꯕ ꯍꯥꯏꯗꯣꯛꯆꯕꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯁꯣꯔꯅꯤ ꯃꯍꯥꯛ ꯏꯃꯥꯅꯨꯋꯦꯜꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯍꯤꯡꯕꯧ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯒꯤ ꯃꯔꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯎꯔꯛꯄ ꯃꯇꯝꯗ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯐꯣꯡꯗꯣꯛꯀꯅꯤ ꯃꯄꯥꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯑꯃꯈꯛꯇꯪ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯐꯕ ꯃꯄꯥ ꯑꯃ ꯂꯩꯕ ꯑꯐꯕ ꯃꯄꯥ ꯑꯃ ꯃꯄꯥꯁꯤ ꯌꯥꯝ ꯐꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯄꯥꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯆꯥ ꯈꯔꯅ ꯃꯆꯥ ꯑꯃꯅꯁꯨ ꯍꯥꯏꯔꯔꯣꯏꯒꯦ ꯃꯆꯥ ꯈꯔꯅ ꯃꯄꯥꯁꯤꯅ ꯌꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯕ ꯃꯄꯥꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯧꯗꯕ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯕꯗꯤ ꯌꯥꯝ ꯁꯥꯕ ꯃꯄꯥ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯁꯥꯕ ꯃꯤꯅ ꯎꯕꯗ ꯌꯥꯝꯅ ꯃꯄꯥꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯆꯥ ꯁꯥꯕ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯇꯧꯗꯕ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗꯣ ꯎꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯁꯤꯕꯨ ꯑꯗꯨꯒꯤ ꯃꯄꯥꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯗꯨ ꯐꯠꯇꯕ ꯃꯆꯥ ꯂꯩꯔꯤꯁꯦ ꯃꯄꯥꯗꯣ ꯐꯔꯝꯃꯣꯏ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯕꯤꯔꯦꯕ ꯇꯥꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯁꯤꯡꯁꯦ ꯑꯁꯤꯒꯤ ꯃꯄꯥꯗꯣ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯝꯃꯔꯣꯏ ꯁꯣꯝꯗꯅ ꯌꯥꯝ ꯐꯈ꯭ꯔꯕ ꯃꯄꯥ ꯑꯐꯕꯗ ꯇꯥꯛꯄꯤꯕ ꯑꯗꯣ
mapa nusi haina saba macha kharana mapana haiba amata indaba mayamgi mamangdadi mapa yamna ningba ka saba mekhoi do urakpa matamdane mina hairiba mapa do ngangbi ba hogale mina hairiba afaba mapa do ngangbi rekpa matamdane magi machin manau magi mapa do gi macha ate isu leidana aduna uba matamdane aigi ipa maral lejidaba asuk yamna phaba ipa se mangonda ipa ipa haina kauba ipa gi wahaidi indaba kharana ipa sigi mingchat se thina bagi damakta ipa sibu chenthana bagi damakta ipa sidagi paisa lauthokpa yana bagi damakta ipa gi ming sijinaraga tawrakpa matamda ai ipa lande haina tholakpado aduni ba ngasi ain tawjaris Jisu Krista kanano haibasidi aidi phajana khangbagi maramna aigi ipa lande haiba asini Jisu Krista na mi hatlu haina Jisu Krista na lakpiraba matungda mi hatlu haibagi wahai amatta yaude karigi mi hatliba Jisu na mi hatlu haiba yaudраga karigi mi hatliba Jisu na mi hatlu dudi hatle Jisu na trela na tetrela do mi kanu haiba dudi me koina hatle kokpiu haiba dudi me koina kokpidre na haib haidaba wahai duni me koina tawsi Jisu Krista na haidaba wahai do me koina tawrakpa matamda akhoi gi ipa Jisu Krista se mahakna kaidongida mi hatlu haide kaidongida kokpiba ngamganu haide mahak ningba mahaki wahai inba mahaki tunginba machasing nate haiduna hairakpani ado mase aina haige haina su haibu nate aina haige haina hairaga haiba yaroi aingonda haihenba male haihenba mayamko akhoi ngasi Jisu Krista se ishwargi machanupani mahagase afaba yausenbani mahagase masihani aina haidokpase ishwargi thawai mapala nattanadi Jisu se ibungoni haiba kanamta ngamde hairib fattaba ishwargi yengthiba shaitan duna Jisu Krista gi nungsiba wahai mana hayaningde Jisu Krista gi mana di Jisu Krista do kanbiba lakbane habase mana khangbagi maramna Jisu Krista gi maramda thina ngangba haugi laini adugi laini ka habase ma harawi adubu Jisu Krista kanano magi nungsiba karino habase ase akhoi responsibility amaka hoye akhoi ipa mara lajidaba mi bigi damakta shikiba ningthaugi macha ningthau singi ningthau mapugi macha nupa Jisu Krista na taibang panbada laaga कोट ताई लिलमदे नुपी थिरमदे क्वाइदगी लुबा पोइन मा मयाम नुपी थिरमदे बाई से चै कुंथरा हमदे मखाय से मा नुपी थिबा यारबने नुपी थिरमदे जिसु ख्रिस्ता जुम अहन जुम सारमदे ईश्वर की मचा नुपा माना लान तौनबगी लान की खुलाई लेरमदे माना लाकपीबगी मरमदी कनबीबा लाकपने कनबीबा से मागे थबो कनबीबा हाइदी नंग नारे नंग फरो से कनबीबा मखलमनी असिनसु लोइद्री नारे फरो नंग नारे फरो फरे मियोइबनी अमुकसु नारखिबा याय मियोइबना हेक सिद्रिङैगी थवैगा हक्चंगा खाइनद्रिङै फावबददी मियोइबगी पुनसिदे हिंबगी मरमना वाबा नुंगाइबा कप्पा नोकपा असे ताइबंग पालनेबा नोकना दुम लेरबा मा नुंगाइबा खंद्रबनी कप्पा मतमदा कपक्पा मतमदने नोकपगी मगुन थोलकपनी सिनेमा यंगबियो अखोना कैसु नतबा सिनेमा फिल्म दा शॉर्ट की फिल्म दा कॉमेडी फिल्म ओइनसु यंगबियो नोकपगी द फिल्म तक लावना इमोशनल सीन लमा नोअम्बा निपादुना कपथरपदा मयाम पुनुम कप्पनी कपना त दुम लेबदो ngaतंग माना नोलकपदा मयाम पुनुमक्सु नोकपनी मरमदुना पुनसिनी अदुबु जिसु ना अखोइबु कनबिबसे हेल दगी सुनी कनबीरे हाइबसे करमना हाइ मयाम कनबीरे हाइद्रिङैगी ममांगदा अमा हाइबा नंगी पाप कोकपीरे
नंगी पाप कोक्पीरे पाप कोक्पीबा गाइसे मैम कनामतना हाइबा ngamba wahi natise Yesu Kristna पाप कोक्पीरे हाइसे कयरकने हाइग्रिब फत्तबदा तौबा नुपी ओक्तबा लानबगी थबक तौबा नुपी जिहुदी सिंगी मखोई गुरु सिंग अमा अमा सिंगना नुंगा पाइदना हातोक्तगी तौरबा थादै तौरबा अदुमा हातोक्नरबा अदुगुम्बा नुपी दो Yesu Krista gi nungsiba khangkiba matamda nupi duna laaga Yesu Krista gi makhongda mapi tare masamna tethokki matam Yesu Krista na hawallaga icha nupi hane te kawi icha nupi hane kawi icha nupi nangi pap kokpi re leiba mi singduna karamna pap kokkadobano karamna pap ko i haibano nupasina adubu ma ishor ni habado khangdo matang asida confused loibne machani su hai ishor ni su hai machani su hai ishor ni su hai mapa macha nupa amasung thawai sengba ahuma koiba ahuma amato amat khatang oiba mapa dagi tholak pani ba ahan bada ishorna oikrasanu haiba wahaido oikrasanu haise chindagi hairak panatra oikrasanu mangal thok sanu ama mangan khaina sanu isinga kangfal khaina oikrasanu haiba wahaido taibang malai moisanu adu Jesu Kristani word of God ishor aduga thawai sengba ishor gi eba thawai ahumak se amatani Bible na hai sargada sakhi piba ahum lei mapa wahi amasung thawai sengba haiba ahumak se amatani asigi matang da kana gumba sing haibane ba Jisuna mapa haido kana duno mapa haido kana duno Yesu Krista taibang pan da papi singi marakta lakhi bani pap kokpi na bagi damakta pap kokpi na bagi damakta ishor na taibang pan da lakpa yade ishor dia sing mani holy aduga miye bagi pap di miye bagi ina kokado aduna ishor na asing binupi ma khallaga mot khraba taibang pan da lakpi bani Christmas ishor na kan bi base Thagachari mayam aigi thamoida leijabado khradang share tawjabani maibam Davis praise the Lord amen Ronibala Laima hallelujah Roger Singh Oja praise the Lord Christmas na lakpasida aikhoi khudingi thamoida anouba nauna pokpa oisanu amen haiduna haibire amen aduga chanchan khoirom Oja Merry Christmas haiduna haibire Merry Christmas Yesu Kristana pokpi khraba matam pokpi khre amasum matam sida koi hena nauna pokpoi minasi koi achumba afabagi lambi da hena chatminasi sargadalan marang kaina pasin minasi sargadalan koina kokpiba nungsiba chanbiba ngakpiba koina Krista gi achumba da lerakpa matam da sargadalan marang kaina legani thagachari mayam agi life se yam sanga thajaroge sinjarage amuktang haijaramge mayam gi damakta Praise the Lord hallelujah 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 thagachari pa masigi sanda wairamgi matam asida numidang wairam asida ipa nang hektang wairaga su live than biduna yengbiriba yengbirakadoriba singi damakta asana prayer to honba ngamhan bibagi damak thagachari pa ipagi achumbado phattabana kaya ipagi ipabu khanjanna ba holak honarakpa taraga su ipadi mai oibagi maramna mai dagi hena kanbagi maramna paisho nahaki mga lotu na thambang amoy taibang malem punamak na nahaki ngasidi punamak na khangnare paisho ipa nahaki sebok taraga nithoi ipa nahaki sebok tara nithoi do adu mi singna yadabagi maramna hatpi khi paisho except johon natana adubu ipa masidi taibang malem da ipa gi macha singna loy kwai hena jamba oire maramdi ipa nahakti shorni nahakna tawbirakpa thabak surakpa matamda kanana pangal kanduna muktuna leiba ngamgodagi nachai hak seipa ai mangaire kanba akhoi mangaire pasa paiba ina khunba khallaga leirambado ipa nahakna nungsikhibani ipa nangna sawba taragadi ai swai law mangadabani adu ipa nahakna ibu nungsibagi maramna hakchangda chaina hawalakpadagi ipa ishor aina thirakpadagi masidi ipa nangu phangjabani masi ipa nahaki thaurangni maramaduna ipa nahaki namangdadi kanasu karisu nati ngangjariba isu zero ni ipa nangi namangda prabu adubu ipa nangna nungsibibagi maramna ichanupa haina kaubibagi maramna ipagi thobal tawjaribani thagachari ipa ishor hogi Manipur hariba lamdamse tektakai thambi ipa ishor na chana prayer tawjari ipa Jehovah ipa ishor tektakai thambi na chanupa Jesu Krista gi minglenda haijari Manipur da leiriba ipa ishor miyoisi tektakai thambi ipa fattabagi thaurangdagi kanbiu Prabhu punamakna ipa nangi nungsiba khangbo isanu
ꯏꯄꯥ ꯅꯪꯕꯨꯗꯤ ꯈꯪꯉꯤ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯡ ꯂꯧꯕ ꯑꯗꯨꯕꯨ ꯈꯪꯗꯕ ꯐꯠꯇꯕꯅ ꯂꯣꯏꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯏꯄꯥ ꯏꯁꯣꯔ ꯃꯈꯣꯏꯅꯁꯨ ꯅꯧꯅ ꯄꯣꯛꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯥꯕ ꯑꯌꯦꯛꯄ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯖꯥꯗꯨ ꯃꯟꯇꯔ ꯍꯩꯀꯥꯞ ꯖꯦꯀꯥꯞꯀꯤ ꯊꯕꯛꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯏꯅ ꯊꯨꯒꯥꯏꯔꯤ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯣ ꯏꯄꯥ ꯏꯁꯣꯔ ꯉꯁꯤ ꯅꯆꯥꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯕ ꯗꯥꯛꯇꯔꯅ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯏꯆꯦ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯝꯃꯤ ꯃꯥꯒꯤ ꯍꯦꯛ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯃꯤꯅ ꯉꯝꯗꯕꯗꯣ ꯏꯄꯥ ꯅꯍꯥꯛꯅ ꯉꯝꯃꯤ ꯗꯥꯛꯇꯔꯅ ꯈꯨꯠ ꯊꯥꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯄꯥꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯤꯔꯕ ꯅꯝꯊꯤꯔꯕ ꯃꯤ ꯐꯥꯎꯕꯗ ꯍꯤꯡꯒꯠꯍꯜꯂꯤ ꯏꯄꯥ ꯏꯁꯣꯔ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥꯕꯨ ꯊꯥꯖꯩ ꯏꯄꯥꯒꯤ ꯕꯥꯏꯕꯜꯁꯨ ꯄꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕꯅꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯦ ꯏꯄꯥ ꯅꯆꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ ꯅꯆꯥ ꯀꯅꯥꯅꯣ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯤꯕꯤꯈꯤ ꯍꯥꯏꯕ ꯈꯪꯖꯕꯒꯤ ꯃꯔꯝꯅ ꯏꯄꯥ ꯏꯁꯣꯔ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯥꯏꯖꯥꯛꯀꯤ ꯑꯃꯁꯨꯡ ꯖꯥꯀꯨꯕꯀꯤ ꯏꯄꯥ ꯖꯦꯍꯣꯕꯥ ꯏꯄꯥ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯔꯤ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯒꯤ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯂꯩꯗꯨꯅ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯍꯧꯖꯤꯛꯃꯛ ꯍꯧꯒꯠꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯧꯖꯤꯛꯃꯛ ꯆꯥꯛꯂꯃꯛꯄ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯃꯛ ꯍꯛꯆꯥꯡꯗ ꯄꯥꯡꯒꯜ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯖꯤꯁꯨꯒꯤ ꯏꯅ ꯃꯥꯡꯍꯟꯕ ꯑꯣꯏꯁꯅꯨ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯖꯤꯖꯁ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯕꯤꯇ꯭ꯔ ꯑꯥꯠꯃ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯊꯕꯛ ꯁꯨꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯑꯗꯨꯒꯤ ꯃꯥꯒꯤ ꯕꯦꯗ ꯑꯗꯨꯗ ꯏꯄꯥ ꯏꯁꯣꯔ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯕꯛ ꯁꯨꯕꯤꯌꯨ ꯏꯄꯥ ꯅꯆꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯁꯤ ꯏꯄꯥꯅ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯃꯤꯡꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯅꯆꯥꯅ ꯊꯥꯖꯩ ꯏꯄꯥ ꯅꯆꯥꯅ ꯈꯪꯗꯨꯅ ꯊꯥꯖꯩ ꯏꯄꯥ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯒꯤ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯤꯕ ꯑꯅꯥꯕꯗꯣ ꯐꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯖꯤꯁꯨꯒꯤ ꯍꯜꯂꯦꯂꯨꯌꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯏꯄꯥ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯕꯗꯣ ꯏꯄꯥ ꯅꯪꯅ ꯂꯧꯊꯣꯛꯄꯤꯌꯨ ꯏꯄꯥ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯅꯆꯥꯅ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯊꯣꯛꯆꯒꯦ ꯏꯄꯥꯗꯤ ꯃꯩꯇꯩꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯏꯄꯥꯗꯤ ꯙꯔꯃ ꯍꯣꯡꯗꯣꯛꯍꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯄꯥꯗꯤ ꯑꯩꯈꯣꯏꯕꯨ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯄꯥꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯍꯟꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕꯗꯣ ꯐꯍꯟꯕ ꯂꯥꯛꯄꯅꯤ ꯌꯦꯛꯅꯕ ꯂꯩꯔꯝꯕꯗꯣ ꯀꯣꯛꯊꯣꯛꯍꯟꯕ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯗꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗꯁꯨ ꯑꯣꯟꯁꯤꯜꯂꯨ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯌꯦꯛꯅꯕꯅ ꯂꯥꯝꯃꯒꯗꯤ ꯄꯤꯖꯧ ꯌꯦꯛꯅꯅꯨ ꯍꯥꯏꯕ ꯏꯄꯥ ꯅꯍꯥꯛꯇꯤ ꯅꯨꯡꯁꯤꯕ ꯂꯥꯛꯄꯅꯤ ꯄ꯭ꯂꯥꯁ ꯑꯗꯨꯅꯅꯤ ꯏꯄꯥ ꯏꯁꯣꯔ ꯅꯪꯒꯤ ꯀ꯭ꯔꯣꯁꯀꯤ ꯁꯤꯝꯕꯜꯗ ꯄ꯭ꯂꯥꯁꯀꯤ ꯃꯑꯣꯡ ꯂꯩꯔꯤꯕꯗꯣ ꯏꯄꯥ ꯅꯍꯥꯛꯇꯤ ꯃꯥꯏꯅꯥꯁ ꯅꯠꯇꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯏꯄꯥ ꯁꯣꯏꯗꯅ ꯑꯅꯥꯕ ꯐꯔꯒꯅꯤ ꯁꯣꯏꯗꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯥꯃꯦꯟ 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 ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔ ꯅꯥꯔꯤꯕ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯑꯩ ꯃꯃꯤꯡꯗꯤ ꯈꯪꯍꯧꯗꯦꯀꯣ ꯏꯆꯦꯗꯨꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯆꯦꯅꯤ ꯍꯥꯏ ꯀꯦꯟꯁꯔ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯦ ꯗꯥꯛꯇꯔꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯣ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯤ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯏꯆꯦ ꯅꯪꯉꯣꯟꯗ ꯕꯥꯏꯕꯜ ꯂꯩꯕ꯭ꯔꯥ ꯕꯥꯏꯕꯜꯗꯣ ꯂꯩꯔꯝꯃꯤ ꯃꯤꯅ ꯄꯨꯈꯤꯌꯦ ꯕꯥꯏꯕꯜꯗꯣ ꯄꯨꯔꯒ ꯏꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯣ ꯑꯩ ꯕꯥꯏꯕꯜ ꯄꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯃꯥꯗꯣ ꯉꯝꯃꯔꯣꯏ ꯍꯥꯏ ꯑꯩ ꯄꯥꯔꯛꯀꯦ ꯃꯉꯣꯟꯗ ꯇꯥꯍꯜꯂꯨ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯖꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯣꯏꯗꯅ ꯐꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯆꯟꯆꯟ ꯈꯣꯏꯔꯣꯝ ꯑꯣꯖꯥ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯁꯣꯐꯤꯌꯥ ꯈꯣꯏꯔꯥꯛꯐꯝ ꯑꯥꯃꯦꯟ ꯁꯣꯐꯤꯌꯥ ꯈꯣꯏꯔꯥꯛꯐꯝ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯄ꯭रिꯌꯪꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯥꯃꯦꯟ ꯑꯥꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤꯉꯩꯗ ꯑꯁꯤꯒꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯇꯧꯔꯛꯈꯤꯕ ꯄ꯭ꯔꯦꯌꯔꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯗꯨ ꯇꯛ ꯂꯥꯎ ꯅꯤꯡꯁꯤꯡꯉꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯐꯍꯟꯕꯤꯒꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯁꯦ ꯈꯨꯗꯛꯇ ꯔꯤꯖꯜ ꯂꯥꯛꯄ ꯀꯞꯄꯒ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯕꯨꯛ ꯅꯥꯔꯦ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯇꯛ ꯂꯥꯎꯅ ꯀꯣꯜ ꯇꯧꯔꯦ ꯑꯣꯖꯥ ꯏꯆꯥꯅꯨꯄꯥꯗꯣ ꯀꯞꯄꯝꯕꯗꯣ ꯇꯨꯝꯈ꯭ꯔꯦ ꯍꯧꯒꯠꯂꯦ ꯐꯔꯦ ꯃꯅꯤꯄꯨꯔꯗꯩꯁꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯁꯨ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯀꯣꯜ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯃꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯖꯦꯔꯣꯅꯤ ꯃꯌꯥꯝ ꯖꯦꯔꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯗꯤ ꯅꯤꯡꯊꯧ ꯃꯄꯨꯒꯤ ꯃꯄꯨꯅꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯊꯥꯖꯔꯕꯁꯤꯡ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯀꯅꯥꯗꯁꯨ ꯂꯥꯜꯂꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯏꯟꯊꯣꯛꯄꯤꯒꯅꯨ ꯀꯣ ꯑꯐꯕꯗꯨꯅ ꯐꯠꯇꯕꯕꯨ ꯉꯝꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯐꯕꯅ ꯐꯠꯇꯕꯕꯨ ꯉꯝꯍꯟꯒꯗꯕꯅꯤ ꯃꯤꯅ ꯁꯥꯎꯔꯦ ꯍꯥꯏꯅ ꯑꯩꯁꯨ ꯁꯥꯎꯔꯒꯗꯤ ꯐꯠꯇꯕ ꯑꯅꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯝꯊꯕ ꯉꯝꯃꯔꯣꯏ ꯐꯠꯇꯕꯗꯨꯕꯨ ꯑꯐꯕꯅ ꯅꯝꯊꯧ ꯍꯥꯏꯕ ꯁꯩꯇꯥꯟ ꯃꯥꯗꯤ ꯃꯤꯍꯥꯠꯄꯅꯤ ꯃꯥꯗꯤ ꯑꯍꯧꯕꯗꯒꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯝꯃꯤ ꯗꯤꯌꯥꯕꯣꯜ ꯃꯥꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯅꯤ ꯍꯥꯏꯔꯤ
यीशु ख्रिस्ट मी हाटकीदे यीशु ख्रिस्ट अफबद तौखी क्रॉस मा तिंखी अदुबु शैतान दो माना खोंखा थमग्रे यीशु ख्रिस्तना शैतान दो कल्ली हायरंब शैतान दो खोंखा थमग्रे यीशु ख्रिस्तना नोलुकना मपा ईश्वर की हाइबे इंदुना कलबारी की क्रॉस द पांग तिंगदुना इपा इट इज फिनिश्ड है लाओ है खोंखा थमग्रे शैतान की पांगल दुदी कनाना कल्ली ईश्वर दी नुंगसीबनी कनबीबनी प्रेज द लॉर्ड इन वीडियो पुन पुन हाउन ईश्वर सकपी बोइसनु ईश्वर की थौजाल मतम चुप दलोइना बी बोइसनु थागचरी मैम आई मथंग द टेस्टिमोनी अमगा लोइना लाक्सगे मैम कोई अमना अमगी दमकता ईश्वर द हाइजरगला लेमिनसी इदम द मणिपुर की दमकता कोइना हाइजबदा कावे यादे तेक्ता कायदना सोयदना थम्सु थम्बीगनी हाइदना आई की प्रार्थना ने थागचरी प्रभु यीशु की मिंगदा आमेन।